अहानबमक्तदा मयाम खुरुमजरी ngasi tonga tonga ba Facebook page ni ke thadro post khadang miyam na share tawjari ahan ba post taw accident da kene am laikhidra Sisipur police ki manung san laiba light house mana ki tidim road paring da car ari thengjin na gi thodok ta kuki lal holo kuki nation army kene gi member amalaka na ngamdana laikhidra banaha adu gi maming dempau kowi sahi kuncha ga rom sure tuibung da gi ni hairi atoba post amadana primary teachers listing amaga samri kulhum doi lawre haina laukthok khiba result adu chayol mari gi manung da withdraw tawnaba Supreme Court na Manipur lengak ta khanga lakhra in kumza 2006 da advertisement thok tuna kaukhiba primary teachers listing amaga samri kulhum doi gi written test amadi bivana chingba pangthok pol loi khiduna September 4 2011 da result laukthok tuna posting amadi appointment pi khraba matong thoropa wathok singa mari lenena Supreme Court yorok padagi court asigi bench ohumna saba Justice Sudansu Dulia SBN Vati amadi Justice Rishikesh Roy na pi khiba landmark judgment amadi primary teachers listing amaga samari kulhum doi lawre haina lauthokiba result adu chayol mari gi manung da withdraw tawnaba Supreme Court na Manipur lengak ta khanga lakhra primary teachers lawnaba gi notification thokpada OBC gi post masing pananu result haidorakpa matam da OBC candidate jani ga nifugni thoi khalle haina lauthorakpada wathong mathang tholaktuna chai nebasing asi lakpada gi matter asi apex court na amuk hana laukhatlaga aroiba wail pirakhibani Amoramdra Manipuri lolbu classical language status pangnaba Manipur lengang na proposal tharamdra Prime Minister Narendra Modi na mayai tangba laudna pangthokhiba Union Cabinet mifamda Manipuri lolbu classical language thakta pukhatpada yawrak khidaba adu Manipur sarkar na matam sani Union Culture Minister da proposal thadabagi oramle hairi Presna fangba Faogi matung ina classical language status pinaba thagalakpa proposal sing Sahitya Academy makhada laiba linguistic expert committee na hokhiba July gi tangkun manga da yengsilaba matung classical language status asi lol manga da pikhibani adum oinamak Manipur sarkar gi maikai digi July 15 gi mamang da culture minister da proposal thadana Manipuri lolbu classical language status pinaba taksin khiba laiti hairi MP Maharaja lai semba sana zawbuna Rajya Sabha da taksin khiba laikrabasu Manipur Thabam thokpa proposal thadana lerakpani hairi chahi khara mamang da Manipur sarkar na proposal draft tawkibadi laikre adubu criteria khara hongdok hongjen amadi komthok komchin khara lakpadagi proposal adu semdok chimjin tawnaba hodani ngai serakta July 15 da linguistic expert committee na lol manga da classical language status pinaba warep lauraga Bharat sarkar na thagalakibani haina pawasna makhatari